ꯃꯩꯔꯥꯕꯕꯨ ꯕꯦꯠꯇ ꯍꯤꯞꯍꯜꯂꯝꯂꯒ ꯗꯣꯛꯇꯔ ꯑꯗꯣ ꯂꯥꯛꯂꯤ ꯃꯥꯒꯤ ꯀꯥꯗ꯫ ꯉꯁꯤ ꯇꯧꯔꯤꯕ ꯑꯁꯤꯕꯨ ꯇꯧꯍꯩꯔꯤꯕ ꯃꯇꯧꯔꯥ? ꯅꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯤ ꯃꯥꯂꯦꯝ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯅ ꯂꯩꯔꯤꯕ ꯃꯈꯩ ꯃꯨꯠꯄ ꯅꯥꯏꯗꯅ ꯑꯗꯨꯃꯛ ꯂꯩꯔꯒꯅꯤ꯫ ꯗꯣꯛꯇꯔ ꯑꯗꯣ ꯃꯊ꯭ꯋꯥꯏ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯀꯔꯤꯁꯨ ꯊꯣꯛꯅꯗꯕ ꯂꯤꯂꯤ, ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯅꯤꯒꯤꯗꯃꯛꯇ ꯌꯥꯝꯅ ꯋꯥꯔꯦ꯫ ꯅꯍꯥꯛꯀꯤ ꯀꯠꯊꯣꯛꯄ ꯒꯨꯟ ꯑꯁꯤꯅ ꯃꯥꯂꯦꯝ ꯑꯁꯦ ꯁꯤꯟꯕ ꯊꯨꯡꯅ ꯐꯥꯎꯔꯁꯅꯨꯀꯣ ꯂꯤꯂꯤ꯫ ꯑꯩ ꯗꯣꯅꯔ ꯊꯤꯈꯤꯒꯅꯤ ꯃꯍꯥꯛꯀꯤ꯫ ꯃꯍꯥꯛꯅ ꯃꯩꯔꯥꯕꯕꯨꯗꯤ ꯀꯜꯂꯦ, ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗꯤ ꯀꯨꯏꯅ ꯍꯤꯡꯂꯔꯣꯏ ꯀꯤꯗꯅꯤ ꯁꯤꯟꯗ꯭ꯔꯕꯗꯤ꯫ ꯑꯩ ꯊꯤꯗꯕ ꯌꯥꯗꯕꯅꯤ꯫ ꯖꯦꯝꯁ ꯋꯥꯔꯤ ꯂꯤꯔꯝꯕꯗꯒꯤ ꯈꯪꯂꯦꯞ ꯂꯦꯞꯈ꯭ꯔꯦ꯫ ꯊꯥꯖ, ꯗꯗꯥ ꯃꯈꯥꯗꯤ? ꯗꯗꯥꯁꯦ ꯂꯤꯔꯛꯑꯣ, ꯃꯈꯥꯗꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯗꯗꯥ꯫ ꯃꯃꯥꯏ ꯃꯃꯤꯠ ꯏꯄꯣꯝ ꯄꯣꯝꯂꯦ ꯖꯦꯝꯁ, ꯊꯥꯖ꯫ ꯖꯦꯝꯁ, ꯑꯩꯒꯤ ꯏꯆꯜ ꯑꯗꯣ ꯊꯥꯖ ꯊꯥꯔꯛꯄꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝꯂꯦ꯫ ꯀꯞꯇꯨꯅ ꯍꯥꯏꯔꯛꯂꯤ꯫ ꯃꯈꯥ ꯑꯃꯨꯛ ꯂꯤꯔꯒꯦ, ꯇꯥꯔꯣ ꯊꯥꯖ꯫ ꯃꯩꯔꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯒ ꯃꯈꯣꯡ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯩꯔꯥꯕꯅ ꯗꯣꯛꯇꯔꯕꯨ ꯀꯞꯇꯨꯅ ꯀꯟꯅ ꯂꯥꯎꯅ ꯀꯧꯔꯤ꯫ ꯗꯣꯛꯇꯔ ꯑꯗꯨ ꯇꯞꯅ ꯃꯩꯔꯥꯕꯒꯤ ꯃꯅꯥꯛꯇ ꯐꯝꯊꯔꯛꯏ꯫ ꯗꯣꯛꯇꯔ ꯑꯗꯨꯅ ꯃꯩꯔꯥꯕꯕꯨ ꯍꯥꯏꯔꯛꯏ, ꯃꯩꯔꯥꯕ, ꯁꯦ ꯑꯩꯁꯨ ꯌꯥꯈꯤꯗꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯈ꯭ꯔꯕ ꯃꯥꯜꯂꯤ꯫ ꯅꯍꯥꯛ ꯐꯥꯊꯧ꯫ ꯅꯪꯒꯨꯝꯕ ꯑꯣꯐꯤꯁꯔ ꯑꯃꯅ ꯑꯗꯨꯝꯅ ꯇꯧꯕꯗꯣ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯩꯔꯥꯕ ꯗꯣꯛꯇꯔꯒꯤ ꯋꯥ ꯑꯗꯨꯗ ꯈꯨꯝꯃꯛꯏ꯫ ꯗꯣꯛꯇꯔ, ꯑꯩ ꯃꯥꯒ ꯎꯅꯖꯒꯦ꯫ ꯁꯦ ꯄ꯭ꯂꯤꯖ ꯌꯥꯕꯤꯌꯨ ꯗꯣꯛꯇꯔ, ꯑꯩ ꯀꯩꯁꯨ ꯇꯧꯔꯣꯏꯌꯦ ꯁꯦ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯑꯗꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ, ꯐꯔꯦ ꯎꯅꯍꯜꯂꯒꯦ, ꯑꯗꯣ ꯀꯩꯁꯨ ꯍꯥꯏꯕꯤꯒꯅꯨ, ꯃꯥꯕꯨ ꯅꯨꯡꯉꯥꯏꯅꯅꯕ ꯇꯧꯕꯤꯌꯨꯀꯣ꯫ ꯑꯁꯨꯝꯅ ꯗꯣꯛꯇꯔ, ꯃꯩꯔꯥꯕ ꯂꯤꯂꯤꯒꯤ ꯕꯦꯠ ꯇꯝꯅ ꯂꯥꯛꯂꯤ꯫ ꯊꯣꯡꯖꯤꯟ ꯀꯥꯟꯁꯤꯜꯂꯛꯂꯦ ꯃꯈꯣꯏ ꯑꯅꯤꯃꯛ꯫ ꯃꯩꯔꯥꯕ ꯂꯤꯂꯤꯕꯨ ꯍꯦꯛ ꯎꯕꯒ ꯇꯝꯅ ꯆꯦꯟꯁꯤꯜꯂꯤ, ꯂꯤꯂꯤꯒꯤ ꯃꯅꯥꯛꯇ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ꯫ ꯕꯦꯠꯇ ꯇꯞꯅ ꯐꯝꯊꯩ꯫ ꯃꯩꯔꯥꯕ ꯂꯤꯂꯤꯕꯨ ꯌꯦꯡꯂꯒ, ꯂꯤꯂꯤ, ꯂꯤꯂꯤ, ꯇꯥꯕ꯭ꯔꯣ ꯅꯪꯕꯣ? ꯂꯤꯂꯤ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯂꯛꯂꯤ꯫ ꯃꯈꯨꯠ ꯃꯆꯥ ꯑꯗꯨꯅ ꯃꯩꯔꯥꯕꯒꯤ ꯃꯃꯥꯏꯗ ꯇꯞꯅ ꯅꯥꯜꯂꯛꯂꯤ꯫ ꯃꯩꯔꯥꯕ ꯃꯈꯨꯠ ꯑꯗꯣ ꯃꯥꯒꯤ ꯃꯈꯨꯠꯅ ꯄꯥꯏꯕꯤꯗꯨꯅ ꯃꯆꯤꯟꯅ ꯆꯨꯞꯄꯤꯔꯤ ꯃꯈꯨꯠ ꯑꯗꯨꯗ꯫ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ? ꯂꯤꯂꯤ, ꯑꯩꯒꯤꯗꯃꯛ ꯅꯍꯥꯛꯀꯤ ꯄꯨꯟꯁꯤꯕꯨ꯫ ꯂꯤꯂꯤ ꯌꯥꯝꯅ ꯋꯥꯅ ꯃꯩꯔꯥꯕꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯛꯂꯤ꯫ ꯃꯩꯔꯥꯕꯅ, ꯐꯣꯟ ꯑꯃꯨꯛꯇ ꯄꯤꯕꯤꯔꯛꯑꯣ ꯗꯣꯛꯇꯔ꯫ ꯗꯣꯛꯇꯔ ꯑꯗꯨꯁꯨ ꯐꯣꯟ ꯄꯤꯔꯛꯏ꯫ ꯃꯩꯔꯥꯕ ꯖꯦꯝꯁꯇ ꯐꯣꯟ ꯇꯧꯏ꯫ ꯖꯦꯝꯁ ꯐꯣꯟ ꯄꯥꯏꯈꯠꯂꯛꯏ꯫ ꯏꯇꯥꯎ, ꯉꯁꯤ ꯁꯤꯂꯣꯡꯗ ꯆꯠꯄꯒꯤ ꯑꯃ ꯂꯩꯕꯅꯦ, ꯅꯪ ꯑꯃꯨꯛꯇ ꯆꯠꯄꯤꯔꯨꯆꯣ, ꯌꯥꯝ ꯊꯨꯅ ꯑꯥꯗ ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯄꯅꯦ꯫ ꯃꯈꯣꯟ ꯀꯥꯗꯣ ꯁꯤꯔꯤ ꯁꯤꯔꯤ ꯍꯥꯏꯔꯤ ꯃꯩꯔꯥꯕ꯫ ꯖꯦꯝꯁ, ꯃꯤ ꯃꯆꯥꯗꯤ ꯁꯦꯕꯥ ꯇꯧꯈꯤꯕꯗꯒꯤ ꯅꯥꯕꯒ ꯐꯈ꯭ꯔ ꯃꯥꯜꯂꯦꯀꯣ ꯇꯧꯔꯤꯁꯦ꯫ ꯍꯣꯏ ꯍꯣꯏ, ꯆꯠꯂꯨꯔꯒꯦ ꯑꯩ꯫ ꯍꯥꯏꯔꯛꯑꯦ ꯑꯣꯐꯤꯁꯔꯅꯁꯨ ꯑꯩꯉꯣꯟꯗ ꯅꯪ ꯌꯥꯎꯗ꯭ꯔꯗꯤ ꯅꯪ ꯑꯃ ꯆꯠꯄꯤꯔꯨꯔꯣꯅ꯫ ꯃꯩꯔꯥꯕ, ꯍꯣꯏ ꯏꯇꯥꯎ꯫ ꯖꯦꯝꯁ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯆꯟꯗꯣ ꯀꯥꯏ ꯆꯠꯈ꯭ꯔꯦ? ꯑꯝꯇꯗꯤ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯗ꯫ ꯂꯤꯂꯤ ꯃꯉꯛ ꯍꯥꯏꯔꯛꯏ ꯄꯤꯔꯛꯀꯅꯨ ꯍꯥꯏꯗꯨꯅ꯫ ꯃꯩꯔꯥꯕ, ꯏꯇꯥꯎ ꯐꯥꯔꯃꯥꯁꯤꯗ ꯆꯠꯈꯤ ꯃꯥꯜꯂꯦ, ꯂꯥꯛꯑꯒ ꯍꯥꯏꯔꯛꯑꯒꯦ꯫ ꯖꯦꯝꯁ, ꯐꯔꯦꯅꯦ ꯑꯩ ꯆꯠꯂꯨꯔꯒꯦ, ꯅꯨꯃꯤꯠ 15ꯅꯤꯅꯦ ꯍꯥꯏꯔꯤꯅꯦ, ꯏꯆꯜꯗꯣ ꯆꯥꯕꯒ ꯌꯥꯝ ꯄꯦꯠꯄꯅꯦ, ꯅꯪ ꯅꯥꯕꯗꯣ ꯈꯔ ꯐꯔꯗꯤ ꯂꯨꯅ ꯇꯧꯕꯤꯔꯝꯃꯨꯀꯣ, ꯊꯤꯅꯒ ꯇꯧꯔꯗꯤ ꯃꯕꯨꯡ ꯁꯥꯃꯨꯃꯨꯛ ꯆꯥꯎꯕ ꯑꯃ ꯂꯩꯌꯦꯁꯦ ꯀꯧꯒꯅꯨꯍꯦ ꯏꯇꯥꯎ꯫ ꯃꯩꯔꯥꯕ ꯖꯦꯝꯁꯅ ꯍꯥꯏꯔꯛꯂꯤꯕ ꯑꯗꯨꯗ ꯐꯣꯟꯗꯣ ꯃ꯭ꯌꯨꯠꯇ ꯊꯝꯂꯒ ꯑꯣꯈꯣꯡꯅ ꯀꯞꯂꯤ꯫ ꯏꯇꯥꯎ, ꯑꯩꯕꯨ ꯀꯩ ꯈꯨꯝꯃꯣ ꯍꯥꯏꯕꯅꯣ? ꯂꯤꯂꯤꯁꯨ ꯃꯗꯨ ꯃꯉꯥꯏ ꯁꯤꯟꯊꯔꯛꯂꯤ, ꯃꯈꯣꯟꯗꯤ ꯊꯣꯛꯇ ꯃꯤꯠꯂꯨꯗꯒꯤ ꯄꯤꯔꯥꯡ꯫ ꯃꯩꯔꯥꯕ ꯃ꯭ꯌꯨꯠ ꯂꯧꯊꯣꯛꯑꯒ, ꯑꯩ ꯊꯝꯃꯒꯦ ꯏꯇꯥꯎ, ꯐꯖꯅ ꯆꯠꯂꯨꯔꯣ, ꯃꯥꯒꯤꯗꯃꯛꯇꯗꯤ ꯑꯩ ꯂꯩꯔꯤꯕꯁꯤꯗꯤ꯫ ꯖꯦꯝꯁ, ꯐꯔꯦ ꯐꯔꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ, ꯑꯩ ꯊꯝꯂꯒꯦ ꯑꯗꯨꯗꯤ꯫ ꯑꯁꯨꯝꯅ ꯐꯣꯟ ꯊꯝꯅꯔꯦ꯫
ꯃꯩꯔꯥꯕ ꯂꯤꯂꯤ ꯑꯩꯅ ꯀꯩ ꯈꯨꯝꯗꯣꯏꯅꯣ ꯍꯌꯦꯡ ꯖꯦꯝꯁꯅ ꯂꯥꯛꯑꯒ ꯑꯩ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯂꯤꯂꯤ ꯂꯤꯂꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯗꯣꯛꯇꯔ ꯃꯩꯔꯥꯕꯒꯤ ꯃꯇꯧꯗꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯗꯣꯛꯇꯔ ꯑꯗꯨꯅ ꯍꯥꯏꯔꯛꯏ ꯃꯩꯔꯥꯕ ꯉꯥꯏꯍꯥꯛ ꯄꯣꯊꯥꯖꯔꯁꯅꯨꯁꯦ ꯇꯣꯛꯑꯣ ꯗꯣꯅꯔ ꯊꯤꯁꯤ ꯃꯍꯥꯛꯁꯨ ꯁꯤꯕ ꯌꯥꯗꯦ ꯃꯩꯔꯥꯕ ꯗꯣꯅꯔ ꯑꯩꯁꯨ ꯇꯅ ꯊꯤꯒꯅꯤ ꯄꯤꯔꯥꯡꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯛꯂꯤ ꯍꯧꯒꯠꯀꯦ ꯇꯧꯏ ꯃꯩꯔꯥꯕ ꯂꯤꯂꯤꯅ ꯃꯈꯨꯠ ꯆꯦꯖꯦꯠ ꯄꯥꯏꯁꯤꯜꯂꯛꯏ ꯃꯩꯔꯥꯕꯒꯤ ꯖꯦꯝꯁ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯈ꯭ꯔꯦ ꯊꯥꯖ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯍꯥꯏꯌꯨꯁꯦ ꯗꯗꯥ ꯖꯦꯝꯁ ꯎꯄꯨꯗꯒꯤ ꯐꯣꯇꯣ ꯑꯃ ꯄꯨꯊꯣꯔꯛꯏ ꯊꯥꯖ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯐꯣꯇꯣ ꯑꯗꯨ ꯎꯕꯗ ꯖꯦꯝꯁ ꯑꯩꯒꯤ ꯏꯆꯜꯅꯤ ꯑꯩꯒꯤ ꯏꯆꯜ ꯑꯗꯨꯒ ꯅꯍꯥꯛꯀ ꯃꯁꯛ ꯆꯞ ꯃꯥꯟꯅꯩꯌꯦ ꯐꯥꯖꯤꯟꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯈꯣꯟ ꯊꯣꯛꯅ ꯀꯞꯊꯣꯔꯛꯏ ꯖꯦꯝꯁ ꯊꯥꯖ ꯐꯣꯇꯣ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯅꯥꯜꯂꯔꯤ ꯗꯗꯥ ꯂꯤꯂꯤ ꯀꯩꯗꯧꯈ꯭ꯔꯒꯦ ꯃꯈꯥ ꯍꯥꯏꯕꯤꯌꯨꯁꯦ ꯍꯥꯏꯕꯤꯌꯨ ꯗꯗꯥ ꯖꯦꯝꯁꯄꯨ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯥꯏꯖꯔꯤ ꯊꯥꯖ ꯖꯦꯝꯁ ꯋꯥꯔꯤ ꯃꯈꯥ ꯑꯃꯨꯛ ꯂꯤꯊꯔꯛꯏ ꯃꯩꯔꯥꯕ ꯂꯤꯂꯤ ꯅꯨꯃꯤꯠ 14ꯅꯤ ꯂꯩꯔꯒ ꯗꯤꯆꯥꯔꯖ ꯇꯧꯔꯛꯂꯤ ꯌꯨꯝꯗ ꯑꯩ ꯊꯣꯛꯂꯛꯀꯗꯕ ꯅꯨꯃꯤꯠꯅꯤ ꯂꯤꯂꯤ ꯋꯥ ꯉꯥꯡꯕ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯃꯩꯔꯥꯕꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯉꯁꯤꯗꯤ ꯄꯥꯛꯇ ꯆꯠꯂꯨꯁꯦ ꯗꯗꯥ ꯂꯥꯛꯇ꯭ꯔꯤꯉꯩ ꯃꯩꯔꯥꯕ ꯅꯪꯒꯤ ꯊꯕꯛꯀꯤ ꯀꯣꯜ ꯂꯦꯇꯔꯁꯨ ꯂꯥꯛꯂꯕꯅꯦ ꯊꯕꯛ ꯈꯜꯂꯕꯅꯦ ꯅꯁꯥꯗꯣ ꯌꯥꯒꯗ꯭ꯔꯣ ꯆꯠꯂꯨꯁꯦ ꯅꯁꯥ ꯅꯨꯡꯉꯥꯏꯔꯕ ꯅꯠꯇ꯭ꯔꯣ ꯂꯤꯂꯤ ꯂꯤꯂꯤ ꯇꯞꯅ ꯈꯨꯝꯃꯛꯏ ꯑꯩ ꯀꯩꯝ ꯄꯥꯝꯗꯤꯌꯦ ꯈꯔ ꯉꯝꯃꯦ ꯃꯩꯔꯥꯕ ꯂꯤꯂꯤꯕꯨ ꯌꯦꯡꯂꯒ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯂꯤ ꯃꯩꯔꯥꯕꯅ ꯂꯤꯂꯤꯕꯨ ꯄꯝꯈꯠꯇꯨꯅ ꯊꯣꯛꯂꯛꯂꯤ ꯅꯥꯀꯟꯗ ꯐꯝꯍꯜꯂꯤ ꯂꯤꯂꯤꯕꯨ ꯃꯩꯔꯥꯕ ꯒꯥꯔꯤ ꯊꯧꯕ ꯍꯧꯏ ꯃꯩꯔꯥꯕꯅ ꯒꯤꯌꯔ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨꯗ ꯇꯞꯅ ꯄꯥꯏꯔꯛꯂꯤ ꯂꯤꯂꯤꯅ ꯃꯩꯔꯥꯕ ꯂꯤꯂꯤꯒꯤ ꯃꯇꯧ ꯎꯔꯒ ꯍꯦꯟꯅ ꯑꯋꯥꯕ ꯑꯣꯏꯔꯔꯤ ꯂꯤꯂꯤ ꯁꯦ ꯑꯋꯥꯕ ꯈꯟꯒꯅꯨ ꯄꯤꯔꯥꯡꯗꯣ ꯇꯩꯊꯣꯛꯀꯦꯁꯦ ꯄꯤꯔꯥꯡ ꯑꯗꯨ ꯂꯥꯝꯗꯨꯅ ꯇꯩꯊꯣꯛꯄꯤꯔꯤ ꯂꯤꯂꯤꯒꯤ ꯑꯁꯨꯝꯅ ꯄꯥꯛ ꯌꯧꯔꯛꯂꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯁꯥꯔ ꯉꯁꯤꯗꯤ ꯆꯪꯕ ꯅꯨꯡꯉꯥꯏꯗꯧ ꯃꯥꯟꯗ꯭ꯔꯦ ꯃꯩꯔꯥꯕ ID ꯀꯥꯔꯗ ꯑꯗꯨ ꯎꯠꯂꯤ ꯉꯥꯏꯍꯥꯛ ꯈꯛꯇꯅꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯗꯨꯅ ꯁꯂꯥꯝ ꯀꯣꯗꯨꯅ ꯆꯪꯍꯜꯂꯤ ꯃꯩꯔꯥꯕꯅ ꯂꯤꯂꯤꯕꯨ ꯄꯣꯗꯨꯅ ꯄꯥꯛ ꯑꯗꯨꯗ ꯆꯪꯂꯛꯂꯤ ꯃꯩꯔꯥꯕ ꯂꯤꯂꯤ ꯅꯍꯥꯛꯅ ꯑꯩꯒꯤꯗꯃꯛ ꯑꯁꯨꯛ ꯇꯧꯕꯤꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ ꯂꯤꯂꯤ ꯇꯞꯅ ꯈꯨꯝꯃꯛꯏ ꯅꯍꯥꯛꯇꯤ ꯑꯩꯒꯤ ꯏꯐꯝꯗ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯈꯛꯇꯅꯤ ꯑꯩꯗꯤ ꯅꯪꯕꯨ ꯊꯃꯣꯏꯗ ꯂꯥꯠꯆꯕꯅꯦ ꯆꯤꯝꯕꯥꯜꯊꯣꯡꯗ ꯍꯥꯏꯕ ꯈꯛꯇꯅ ꯅꯨꯡꯁꯤꯕ ꯅꯠꯇꯤꯌꯦ ꯊꯃꯣꯏꯗ ꯐꯨꯝꯗꯨꯅ ꯊꯝꯕ ꯑꯁꯤꯁꯨ ꯅꯨꯡꯁꯤꯕꯅꯤ ꯃꯩꯔꯥꯕ ꯃꯩꯔꯥꯕ ꯂꯤꯂꯤꯒꯤ ꯃꯈꯨꯠ ꯑꯅꯤꯗꯨ ꯄꯥꯏꯔꯒ ꯌꯥꯟꯕꯤꯔꯤ ꯃꯅꯤꯡꯗ ꯇꯥꯈꯤꯗꯅꯕ ꯂꯤꯂꯤ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯑꯩꯕꯨ ꯊꯥꯗꯣꯛꯄꯤꯒꯅꯨꯀꯣ ꯃꯩꯔꯥꯕ ꯀꯩꯒꯤ ꯊꯥꯗꯣꯛꯀꯅꯤ ꯑꯗꯨꯗꯤ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯨꯁꯦ ꯄꯤꯔꯥꯡꯗꯤ ꯑꯅꯤꯃꯛ ꯂꯦꯞꯄ ꯂꯩꯇꯅ ꯁꯤꯟꯊꯔꯤ ꯃꯩꯔꯥꯕ ꯃꯈꯥ ꯇꯥꯔꯛꯏ ꯍꯥꯏꯌꯣ ꯂꯤꯂꯤ ꯁꯦ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯑꯩꯕꯨ ꯅꯨꯡꯁꯤ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯍꯥꯏꯌꯣ ꯂꯤꯂꯤ ꯑꯗꯨꯕꯨ ꯂꯤꯂꯤ ꯋꯥ ꯃꯆꯦꯠ ꯑꯃꯠꯇ ꯈꯨꯝꯃꯛꯇ꯭ꯔꯦ ꯃꯩꯔꯥꯕ ꯆꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯂꯤꯂꯤꯕꯨ ꯊꯦꯡꯉꯤ ꯂꯤꯂꯤ ꯁꯦ ꯃꯤꯠ ꯄꯥꯡꯉꯣꯁꯦ ꯂꯤꯂꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯂꯤꯂꯤ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯂꯤꯂꯤ ꯂꯤꯂꯤꯕꯨ ꯀꯣꯟꯗꯨꯅ ꯀꯞꯂꯛꯂꯤ ꯑꯁꯨꯝꯅ ꯖꯦꯝꯁ ꯋꯥꯔꯤ ꯂꯤꯕ ꯂꯦꯞꯈ꯭ꯔꯦ ꯊꯥꯖ ꯖꯦꯝꯁꯄꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯤ ꯗꯗꯥ ꯃꯈꯥꯗꯤ ꯑꯗꯨꯃꯛ ꯂꯩꯈꯤꯗꯕ꯭ꯔꯥ ꯁꯤ ꯗꯗꯥ ꯃꯈꯥ ꯂꯤꯕꯤꯌꯣ ꯑꯩ ꯌꯥꯝ ꯈꯪꯅꯤꯡꯉꯤ ꯗꯗꯥ ꯖꯦꯝꯁ ꯃꯈꯥ ꯑꯁꯤꯗꯤ ꯑꯩꯒꯤ ꯏꯆꯜꯅ ꯄꯥꯝꯂꯝꯕ ꯃꯍꯥꯛꯅ ꯆꯪꯈꯤꯗ꯭ꯔꯕ IASꯀꯤ ꯏꯟꯇꯔꯚ꯭ꯌꯨꯗ ꯆꯪꯒꯗꯧꯕ ꯅꯨꯃꯤꯠꯇ ꯁꯣꯏꯗꯅ ꯍꯥꯏꯒꯅꯤ ꯗꯗꯥ ꯍꯧꯖꯤꯛ ꯂꯤꯕꯤꯌꯣ ꯖꯦꯝꯁ ꯅꯣꯡꯉꯥꯟꯒꯗꯧꯔꯕ ꯃꯥꯜꯂꯦ ꯁꯦ ꯆꯠꯂꯣ ꯊꯥꯖ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯨꯔꯣ ꯗꯗꯥꯁꯨ ꯉꯥꯏꯍꯥꯛ ꯄꯣꯊꯥꯍꯧꯔꯒꯦ
ꯊꯥꯖ ꯀꯩꯁꯨ ꯍꯥꯏꯗ ꯖꯦꯝꯁꯇ ꯃꯨꯟꯅ ꯌꯦꯡꯂꯒ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯇꯨꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯜꯂꯛꯂꯤ꯫ ꯊꯥꯖ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯍꯤꯞꯂꯤ꯫ ꯗꯥ ꯃꯩꯔꯥꯕ, ꯅꯪꯅ ꯋꯥꯔꯝꯒꯗꯕꯗꯣ ꯑꯩ ꯈꯪꯉꯤ ꯗꯥꯗꯥ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯤꯡꯂꯤꯕꯗꯤ ꯗꯥ ꯃꯩꯔꯥꯕꯁꯦ ꯀꯩ ꯊꯕꯛꯅꯣ ꯇꯧꯔꯤꯕꯁꯦ? ꯑꯗꯨꯒ ꯏꯆꯦ ꯂꯤꯂꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈ꯭ꯔꯕ꯭ꯔꯥ? ꯀꯞꯇꯨꯅ ꯍꯪꯖꯔꯤ ꯃꯊꯃꯣꯏꯗ ꯋꯥꯍꯪ ꯀꯌꯥ ꯊꯥꯖ꯫ ꯑꯩ ꯁꯣꯏꯗꯅ ꯍꯣꯠꯅꯒꯅꯤ꯫ ꯃꯈꯥ ꯋꯥꯔꯤ ꯂꯤꯌꯨ ꯌꯥꯗ꯭ꯔꯤꯕꯁꯤꯅ ꯇꯥꯛꯄꯗꯤ ꯃꯣꯏꯒꯤꯁꯦ ꯋꯥꯔꯤ ꯑꯃ ꯂꯩꯕ ꯃꯥꯜꯂꯤ꯫ ꯏꯆꯦ ꯂꯤꯂꯤꯅ ꯇꯧꯈꯤꯕ ꯔꯦꯀꯣꯔꯗ ꯑꯗꯣ ꯑꯣꯏꯔꯝꯕ ꯇꯥꯏ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯨꯝ ꯑꯁꯤꯗ ꯁ꯭ꯄꯤꯀꯔꯗ ꯊꯣꯛꯂꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯣ꯫ ꯊꯥꯖ ꯀꯞꯇꯨꯅ ꯋꯥꯁꯔꯨꯝꯗ ꯂꯥꯛꯂꯤ꯫ ꯊꯥꯖ ꯃꯃꯥꯏ ꯇꯥꯔꯕ ꯇꯨꯡꯗ ꯃꯥꯅ ꯇꯨꯁꯤꯟꯈꯤꯕ ꯀꯥ ꯑꯗꯨꯗ ꯂꯥꯛꯂꯤ ꯇꯞꯅ꯫ ꯀꯥ ꯑꯗꯣ ꯊꯣꯡ ꯂꯣꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯊꯥꯖ ꯀꯩꯒꯤꯅꯣ ꯀꯥ ꯑꯁꯤꯅ ꯊꯣꯡ ꯂꯣꯜꯂꯤꯕ ꯑꯁꯤꯅ? ꯀꯥ ꯑꯁꯤꯒꯤꯁꯨ ꯋꯥꯔꯤ ꯑꯃ ꯂꯩꯔꯝꯕ ꯇꯥꯏ꯫ ꯗꯥ ꯖꯦꯝꯁꯇꯨꯕꯨ ꯇꯨꯝꯈ꯭ꯔꯕ ꯖꯥꯠꯂꯥ? ꯊꯥꯖ ꯖꯦꯝꯁꯀꯤ ꯀꯥꯗ ꯑꯃꯨꯛ ꯂꯥꯛꯂꯤ꯫ ꯖꯦꯝꯁ ꯐꯃꯨꯡꯗ ꯎꯞꯁꯤꯟꯗꯨꯅ ꯇꯨꯝꯂꯝꯃꯤ꯫ ꯊꯥꯖ ꯇꯞꯅ ꯆꯪꯉꯛꯇꯨꯅ ꯀꯥ ꯑꯗꯨꯒꯤ ꯁꯣꯗꯣ ꯊꯤꯔꯤ꯫ ꯊꯥꯖ ꯀꯨꯌꯦꯡ ꯌꯦꯡꯂꯕ ꯇꯨꯡꯗ ꯖꯦꯝꯁꯅ ꯇꯨꯝꯂꯤꯕ ꯃꯣꯟ ꯃꯈꯥ ꯑꯗꯨꯗ ꯇꯞꯅ ꯐꯥꯛꯂꯤ꯫ ꯁꯤꯗ ꯂꯩꯔꯦ꯫ ꯁꯣ ꯑꯗꯨ ꯄꯥꯏꯔꯒ ꯊꯣꯛꯈ꯭ꯔꯦ ꯊꯥꯖ꯫ ꯖꯦꯝꯁ ꯈꯪꯗꯕ ꯅꯠꯇꯦ, ꯑꯗꯨꯕꯨ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯦ, ꯆꯪꯖꯔꯁꯅꯨ ꯍꯥꯏꯗꯨꯅ꯫ ꯄꯤꯔꯥꯡꯗꯤ ꯂꯦꯞꯄ ꯂꯩꯇꯦ꯫ ꯊꯥꯖ ꯗꯥ ꯖꯦꯝꯁꯅ ꯀꯥ ꯑꯁꯤꯗ ꯆꯪꯒꯅꯨ ꯍꯥꯏꯗꯨꯅ ꯍꯥꯟꯅꯁꯨ ꯑꯗꯨꯃꯛ ꯍꯥꯏꯔꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩ ꯆꯪꯅꯤꯡꯕꯅ ꯏꯁꯥꯁꯦ ꯂꯩꯇꯥꯐꯝ ꯈꯪꯗ꯭ꯔꯦ꯫ ꯁꯥꯎꯕ ꯌꯥꯗꯦꯀꯣ, ꯑꯩ ꯆꯪꯂꯒꯦ ꯗꯥꯗꯥ꯫ ꯀꯥ ꯑꯗꯣ ꯊꯣꯡ ꯍꯥꯡꯉꯤ꯫ ꯃꯩ ꯃꯉꯥꯜ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯁ꯭ꯋꯤꯆ ꯑꯗꯨꯗ ꯇ꯭ꯔꯦꯛ ꯅꯝꯃꯤ꯫ ꯀꯥ ꯑꯗꯣ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ꯫ ꯑꯉꯛꯄ ꯐꯪꯅ ꯀꯥ ꯑꯗꯣ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯌꯦꯡꯂꯤ ꯊꯥꯖ꯫ ꯊꯥꯖ ꯈꯥꯝꯕ ꯉꯝꯗꯅ ꯃꯍꯥꯛꯀꯤ ꯆꯤꯟꯕꯥꯜꯗꯒꯤ ꯊꯣꯛꯈ꯭ꯔꯦ꯫ ꯁꯤꯕꯨ ꯑꯩ ꯅꯠꯇꯕ꯭ꯔꯥ? ꯌꯦꯡꯂꯤ ꯀꯣꯏꯔꯩ ꯂꯩꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯃꯤꯁꯛ ꯑꯗꯣ꯫ ꯐꯣꯇꯣ ꯑꯗꯨꯗ ꯅꯥꯟꯗꯨꯅ ꯀꯞꯂꯤ ꯊꯥꯖ꯫ ꯏꯆꯦ ꯂꯤꯂꯤ, ꯅꯍꯥꯛꯀꯤ ꯅꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯅ ꯑꯃꯨꯛ ꯌꯨꯝ ꯑꯁꯤꯗ ꯅꯍꯥꯛꯄꯨ ꯁꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯤꯡꯂꯤꯕ꯭ꯔꯥ? ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯇꯥꯛꯄꯤꯗ꯭ꯔꯦ ꯏꯆꯦ꯫ ꯊꯥꯖ ꯀꯥ ꯑꯗꯨ ꯀꯞꯇꯨꯅ ꯐꯣꯇꯣ ꯑꯃꯗ ꯑꯃꯨꯛ ꯄꯥꯏ, ꯑꯃꯗ ꯑꯃꯨꯛ ꯄꯥꯏ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯃꯃꯥꯏꯗꯣ ꯌꯦꯠꯇ ꯂꯩꯔꯛꯄꯗ ꯐꯣꯇꯣ ꯈꯔꯗ ꯑꯉꯥꯡꯕ ꯃꯥꯔꯀꯔꯅ ꯀꯣꯏꯗꯨꯅ ꯊꯝꯕꯗꯨ ꯎꯔꯦ꯫ ꯋꯥꯟꯇꯦꯗ ꯃꯦꯟ꯫ ꯊꯥꯖ ꯐꯣꯇꯣꯁꯤꯡ ꯑꯁꯤꯅ ꯃꯃꯥꯏ ꯑꯃꯠꯇ ꯌꯥꯎꯗ꯭ꯔꯤꯕꯁꯤꯅ ꯀꯩꯒꯤ? ꯃꯃꯥꯏꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯐꯣꯇꯣ ꯃꯀꯣꯛꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯤ ꯊꯥꯖ, ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯇ꯭ꯔꯦ꯫ ꯀꯥ ꯑꯗꯣ ꯌꯦꯡꯂꯤ꯫ ꯎꯄꯨꯁꯤꯡ ꯑꯗꯨꯁꯨ ꯍꯥꯡꯂꯒ ꯊꯤꯕꯅꯤ, ꯑꯗꯨꯕꯨ ꯅꯣꯡꯃꯩ ꯀꯌꯥꯁꯨ ꯌꯥꯎꯔꯤ, ꯃꯔꯨ ꯀꯌꯥꯁꯨ ꯃꯗꯨ ꯑꯣꯏꯅ ꯊꯦꯡꯅꯔꯦ꯫ ꯊꯥꯖ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ꯫ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯁꯣ ꯑꯗꯨ ꯖꯦꯝꯁꯀꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯇꯞꯅ ꯊꯝꯂꯝꯂꯒ ꯃꯥꯒꯤ ꯀꯥꯗ ꯂꯥꯛꯂꯦ꯫ ꯗꯥ ꯃꯩꯔꯥꯕꯒꯤ ꯀꯥ ꯑꯣꯏꯔꯝꯒꯅꯤ ꯊꯥꯖꯩ ꯍꯧꯖꯤꯛꯀꯤ ꯀꯥ ꯑꯗꯣ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯀꯣꯛꯇ꯭ꯔꯤꯉꯩ ꯉꯁꯤꯗꯤ ꯃꯈꯣꯏꯒꯤ ꯑꯋꯥꯕ ꯀꯌꯥꯁꯨ ꯑꯩꯒꯤ ꯏꯐꯝꯗ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯂꯩꯔꯔꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯕꯨ ꯑꯣꯠꯄꯁꯦ ꯑꯣꯠꯂꯤꯗꯀꯣ꯫ ꯊꯥꯖ ꯋꯥꯈꯜ ꯈꯟꯅ ꯈꯟꯅ ꯑꯍꯤꯡ ꯑꯗꯣ ꯍꯧꯈꯤ꯫ ꯑꯁꯨꯝꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯂꯣꯏꯗꯨꯅ ꯑꯉꯥꯟꯕ ꯍꯥꯏꯕ ꯃꯍꯥꯛ ꯑꯃꯨꯛ ꯂꯥꯛꯂꯦ꯫ ꯁꯛꯈꯪꯗ꯭ꯔꯕ ꯃꯊꯥ ꯁꯥꯅ ꯖꯨꯂꯦꯠꯅ ꯒ꯭ꯌꯥꯟ ꯂꯥꯛꯄ ꯉꯥꯏꯔꯤ꯫ ꯅꯣꯡ ꯉꯥꯜꯂꯤ ꯇꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯁꯥꯗꯣ ꯂꯩꯕ ꯌꯥꯁꯤꯜꯂꯛꯇ꯭ꯔꯦ꯫ ꯖꯨꯂꯦꯠ ꯃꯁꯥ ꯂꯦꯡꯂꯤ ꯇꯧꯔꯛꯏ꯫ ꯁꯛꯈꯪꯗ꯭ꯔꯕ ꯖꯨꯂꯦꯠ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯃꯤꯠ ꯄꯥꯡꯉꯣ ꯖꯨꯂꯦꯠ꯫ ꯖꯨꯂꯦꯠ ꯃꯃꯤꯠ ꯇꯞꯅ ꯄꯥꯡꯊꯣꯔꯛꯏ꯫ ꯁꯛꯈꯪꯗ꯭ꯔꯕ ꯄꯤꯔꯥꯡ ꯑꯗꯣ ꯖꯨꯂꯦꯠꯀꯤ ꯃꯃꯥꯏꯗ ꯇꯥꯁꯤꯜꯂꯤ ꯇꯞ꯫ ꯖꯨꯂꯦꯠꯁꯨ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯏꯍꯧꯔꯛꯏ꯫ ꯖꯨꯂꯦꯠ ꯇꯞꯅ ꯍꯧꯒꯠꯂꯛꯏ꯫ ꯁꯛꯈꯪꯗ꯭ꯔꯕ, ꯅꯪ ꯆꯠꯈ꯭ꯔꯣ ꯑꯩꯒꯤ ꯏꯐꯝꯗꯒꯤ꯫ ꯅꯪꯅ ꯑꯁꯨꯛ ꯌꯦꯠꯂꯤꯕꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯌꯣ, ꯍꯥꯏꯌꯣ꯫ ꯖꯨꯂꯦꯠ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯍꯦꯟꯃꯟꯕꯅ ꯑꯩꯅ ꯅꯪꯕꯨ ꯁꯤꯟꯅꯖꯕꯅꯦ, ꯁꯤꯕꯨ ꯀꯩ ꯀꯥꯏꯒꯦ? ꯁꯛꯈꯪꯗ꯭ꯔꯕ, ꯅꯍꯥꯛ ꯀꯅꯥꯅꯣ? ꯍꯥꯏꯌꯣ ꯑꯗꯨꯗꯤ꯫
ꯖꯨꯂꯦꯠ ꯃꯃꯤꯠꯇꯨ ꯄꯩꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ, ꯑꯩꯕꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯈꯪꯉꯣ. ꯅꯪꯅ ꯍꯥꯏꯈꯤꯕ ꯅꯠꯇ꯭ꯔꯥ, ꯅꯪꯕꯨꯁꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯣ ꯀꯣꯟꯅ ꯈꯪꯉꯣ ꯍꯥꯏꯗꯨꯅ. ꯖꯨꯂꯦꯠ ꯇꯞꯅ ꯇꯞꯅ ꯍꯧꯒꯠꯇꯨꯅ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯃꯤ ꯌꯦꯡꯂꯒ ꯆꯠꯈ꯭ꯔꯦ. ꯁꯛꯈꯪꯗ꯭ꯔꯕ ꯖꯨꯂꯦꯠꯄꯨ ꯌꯦꯡꯗꯨꯅ ꯂꯩꯖꯍꯧꯏ. ꯃꯍꯥꯛꯅ ꯑꯩꯕꯨ ꯑꯁꯨꯛ ꯅꯨꯡꯁꯤꯔꯤꯕ ꯑꯁꯦ ꯀꯔꯤꯒꯤꯅꯣ? ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯅꯥꯏꯇꯣꯝ ꯄꯨꯟꯁꯤꯅꯤ. ꯀꯅꯥ ꯑꯃꯠꯇꯗꯁꯨ ꯑꯌꯦꯠꯄ ꯄꯥꯝꯗ꯭ꯔꯦ. ꯑꯁꯨꯝꯅ ꯅꯣꯡꯉꯥꯜꯂꯦ. ꯃꯩꯔꯥꯕ ꯃꯪꯒꯣꯟꯗ ꯅꯣꯡꯃꯩ ꯁꯦꯡꯗꯨꯅ ꯂꯩꯔꯦ. ꯃꯩꯔꯥꯕꯒꯤ ꯃꯇꯧꯗꯨ ꯎꯔꯗꯨꯅ ꯔꯣꯖꯤ, ꯗꯥ ꯃꯩꯔꯥꯕ, ꯅꯣꯡꯉꯥꯟꯕꯒ ꯀꯩꯅꯣ ꯅꯣꯡꯃꯩ ꯁꯦꯡꯉꯤꯗꯨꯅ? ꯅꯣꯡꯃꯩ ꯌꯥꯝ ꯍꯣꯡꯕ ꯃꯥꯜꯂꯤꯗ. ꯃꯩꯔꯥꯕ ꯀꯩꯁꯨ ꯈꯨꯝꯗꯅ ꯅꯣꯡꯃꯩ ꯑꯗꯨ ꯇꯛꯂꯤ. ꯔꯣꯖꯤ ꯃꯩꯔꯥꯕꯅ ꯀꯩꯁꯨ ꯈꯨꯝꯗꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯊꯕꯛ ꯂꯣꯏꯁꯤꯟꯈꯤ. ꯖꯣꯏ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯂꯒ, ꯉꯁꯤꯗꯤ ꯕꯕꯥ ꯊꯕꯛ ꯈꯔ ꯂꯩꯍꯧꯏ ꯍꯣꯝꯗ. ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯀꯅꯤꯀꯣ ꯃꯩꯔꯥꯕ. ꯃꯩꯔꯥꯕ ꯃꯄꯥꯗ ꯌꯦꯡꯈꯠꯂꯛꯂꯒ, ꯍꯣꯏ ꯊꯨꯅ ꯍꯜꯂꯛꯑꯣ ꯕꯕꯥ. ꯑꯁꯨꯝꯅ ꯖꯣꯏ ꯆꯠꯈ꯭ꯔꯦ. ꯑꯁꯨꯝꯅ ꯃꯩꯔꯥꯕ ꯅꯣꯡꯃꯩ ꯁꯦꯡꯕ ꯂꯣꯏꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯆꯪꯂꯛꯂꯤ. ꯃꯩꯔꯥꯕ ꯎꯄꯨ ꯑꯗꯨꯗꯒꯤ ꯐꯣꯇꯣ ꯑꯗꯨ ꯄꯨꯊꯣꯔꯛꯏ. ꯂꯤꯂꯤ, ꯅꯍꯥꯛ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯑꯩꯒꯤ ꯏꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯑꯔꯣꯏꯗ꯭ꯔꯥ? ꯁꯦ ꯍꯥꯏꯌꯣ ꯂꯤꯂꯤ. ꯃꯩꯔꯥꯕ ꯀꯞꯂꯤ ꯀꯞꯂꯤ ꯇꯧꯗꯨꯅ ꯐꯣꯇꯣ ꯑꯗꯨ ꯄꯥꯏꯔꯒ ꯌꯦꯡꯂꯤ. ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯅꯍꯥꯛꯀꯤ ꯅꯣꯡꯃꯩ ꯀꯥꯞꯊꯣꯔꯛꯏ ꯀꯥ ꯑꯗꯨꯗ ꯗꯪ ꯗꯪ. ꯃꯩꯔꯥꯕ ꯈꯪꯍꯧꯗꯅ. ꯔꯣꯖꯤ ꯏꯃꯥ ꯂꯧꯔꯛꯏ ꯀꯤꯆꯟꯗꯒꯤ. ꯃꯩꯔꯥꯕ, ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯑꯃꯨꯛ ꯅꯣꯡꯃꯩ ꯃꯈꯣꯟ ꯑꯗꯨꯗ ꯈꯪꯂꯤ ꯑꯣꯏꯔꯝꯒꯅꯤ ꯇꯧꯔꯤꯕ ꯑꯁꯦ. ꯑꯩꯅ ꯀꯥꯞꯄꯅꯦ, ꯀꯤꯒꯅꯣ. ꯃꯩꯔꯥꯕ ꯂꯧꯔꯛꯏ. ꯑꯗꯨꯕꯨ ꯈꯨꯃꯛꯇꯦꯅ ꯂꯥꯛꯂꯤ ꯔꯣꯖꯤꯒꯤ ꯃꯅꯥꯛꯇ ꯃꯩꯔꯥꯕ. ꯀꯩꯗꯧꯔꯦ ꯁꯤꯗꯤ? ꯔꯣꯖꯤꯅ ꯈꯨꯝꯃꯛꯏ. ꯅꯣꯡꯃꯩ ꯀꯥꯞꯄꯗꯨꯗ ꯊꯥꯡ ꯇꯥꯔꯛꯏꯕ, ꯈꯨꯠꯅ ꯅꯥꯀꯣꯡ ꯃꯦꯟꯒꯦ ꯇꯧꯕꯗ. ꯏ ꯌꯥꯝ ꯊꯣꯛꯑꯦ ꯁꯤꯗꯤ. ꯔꯣꯖꯤ ꯀꯞꯈꯠꯂꯛꯏ. ꯏ ꯊꯣꯛꯏ ꯍꯥꯏꯕꯗꯨꯗ. ꯃꯩꯔꯥꯕ, ꯁꯦ ꯂꯥꯛꯑꯣ ꯍꯤꯗꯥꯛ ꯍꯥꯞꯄꯤꯒꯦ. ꯔꯣꯖꯤ ꯆꯠꯄ ꯉꯝꯗ꯭ꯔꯦ. ꯃꯩꯔꯥꯕꯅ ꯄꯝꯈꯠꯀꯦ ꯇꯧꯏ. ꯑꯗꯨꯕꯨ ꯔꯣꯖꯤ, ꯄꯝꯒꯅꯨꯋꯣ, ꯌꯥꯔꯣꯏꯌꯦ, ꯄꯣꯕꯤꯌꯣ. ꯃꯩꯔꯥꯕ, ꯑꯁ ꯅꯪꯁꯤꯗꯤ. ꯀꯩꯁꯨ ꯈꯟꯗꯅ ꯄꯣꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯗꯥꯛ ꯍꯥꯞꯅꯕ ꯄꯨꯔꯛꯂꯤ. ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯩꯔꯥꯕ. ꯈꯥꯝꯕ ꯉꯝꯗꯅ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯁꯤꯟꯊꯔꯛꯏ. ꯔꯣꯖꯤꯒꯤ ꯃꯈꯨꯠꯇ ꯄꯤꯔꯥꯡ ꯑꯗꯣ ꯇꯛ ꯇꯛ ꯇꯥꯔꯔꯤ. ꯑꯁꯨꯝꯅ ꯀꯥꯗ ꯊꯝꯗꯨꯅ ꯍꯤꯗꯥꯛ ꯍꯥꯞꯄꯤꯔꯤ. ꯔꯣꯖꯤ, ꯑꯌꯣ ꯆꯤꯛꯑꯦ. ꯈꯪꯀꯥꯎ ꯀꯥꯎꯔꯛꯏ ꯃꯩꯔꯥꯕꯒꯤ ꯃꯕꯨꯛꯇ ꯔꯣꯖꯤ. ꯃꯩꯔꯥꯕ ꯆꯧꯀ꯭ꯔꯤꯗꯒꯤ ꯑꯣꯟꯊꯗꯨꯅ ꯃꯈꯥꯗ ꯇꯥꯔꯤ. ꯃꯗꯨ ꯎꯔꯒ ꯔꯣꯖꯤ ꯅꯣꯛꯂꯤ ꯁꯤꯊ ꯁꯤꯊ. ꯃꯩꯔꯥꯕ ꯊꯣꯛꯈ꯭ꯔꯦ ꯀꯥꯗꯨꯗꯒꯤ. ꯁꯣꯝꯗꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗꯅꯤ. ꯆꯥꯎꯕ, ꯀꯅꯥꯅꯣ ꯍꯥꯏꯕꯅꯦ? ꯄꯨꯟꯁꯤꯕ ꯁꯤꯈ꯭ꯔꯕ ꯃꯤꯗꯨꯒꯤ ꯀꯦꯁꯇꯣ ꯇꯧꯔꯛꯏꯕꯗꯣ. ꯁꯤꯈ꯭ꯔꯗꯤ ꯂꯣꯏꯔꯦ, ꯅꯍꯥꯔꯣꯟꯅꯤ ꯃꯍꯥꯛ. SP ꯑꯗꯨꯅ, ꯁꯥꯔ. ꯆꯥꯎꯕ ꯃꯈꯥ ꯇꯥꯔꯛꯏ. ꯑꯩ ꯋꯥ ꯃꯈꯥ ꯌꯥꯝ ꯇꯥꯕ ꯄꯥꯝꯗꯦ. ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯁꯨꯝ ꯀꯦꯁ ꯇꯧꯔꯛꯂꯤꯕꯗꯣ ꯀꯅꯥꯅꯣ? ꯑꯩꯒ ꯀꯦꯁ ꯇꯧꯅꯒꯦ. ꯑꯩꯅ ꯊꯨꯞꯆꯤꯟꯈ꯭ꯔꯕꯅꯤ ꯄꯨꯟꯁꯤꯕꯒ ꯕꯦꯝꯒꯗꯣ. ꯅꯍꯥꯔꯣꯟꯅꯤ ꯃꯈꯣꯏ ꯑꯅꯤꯃꯛ. ꯌꯥꯝ ꯊꯨꯅ ꯀꯦꯁꯇꯣ ꯂꯣꯏꯁꯤꯜꯂꯣ. ꯑꯩꯅ ꯍꯥꯏꯕꯁꯦ ꯌꯥꯕꯅ ꯐꯒꯅꯤ. ꯑꯩꯁꯦ SPꯅꯤꯅꯦ, ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯁꯥꯎꯅ ꯍꯥꯏꯔꯛꯏ ꯆꯥꯎꯕ. ꯅꯥꯀꯟꯗꯒꯤ ꯃꯤ ꯑꯃꯅ, ꯀꯩꯒꯤ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕ? ꯑꯩꯅ ꯇꯧꯕ ꯀꯦꯁꯅꯤ. ꯑꯆꯨꯝꯕꯒꯤꯗꯃꯛ ꯃꯤ ꯂꯩꯕꯅꯦ. ꯌꯥꯝꯅ ꯇꯞꯅ ꯍꯥꯏꯔꯛꯂꯤ. ꯆꯥꯎꯕ ꯃꯃꯥꯏ ꯂꯩꯊꯣꯔꯛꯏ. ꯆꯥꯎꯕ ꯌꯥꯝꯅ ꯉꯛꯅ ꯃꯆꯤꯟꯗ, ꯏꯆꯥꯇꯣꯝꯕꯤ. ꯊꯣꯏꯕꯤ ꯃꯈꯥ ꯇꯥꯔꯛꯏ. ꯀꯦꯁ ꯑꯁꯤꯒꯤ ꯑꯥꯏꯑꯣ ꯑꯩꯅ ꯑꯣꯏꯕꯅꯤ ꯁꯥꯔ. ꯁꯦꯂꯨꯠ ꯇꯧꯏ ꯆꯥꯎꯕꯗ. ꯆꯥꯎꯕ, ꯃꯁꯤ ꯅꯍꯥꯔꯣꯜꯒ ꯃꯔꯤ ꯂꯩꯅꯩ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯊꯨꯞꯆꯤꯟꯈ꯭ꯔꯕ ꯀꯦꯁꯅꯤ. ꯀꯅꯥꯅ ꯄꯨꯊꯣꯔꯛꯏꯕ? ꯊꯣꯏꯕꯤ, ꯃꯤꯁꯛ ꯑꯁꯤ ꯊꯤꯕ ꯈꯪꯈꯤꯗ꯭ꯔꯦ. ꯅꯍꯥꯔꯣꯜꯒꯗꯤ ꯁꯝꯅꯩ ꯍꯥꯏꯗꯨꯅ ꯀꯦꯁꯀꯤ ꯐꯥꯏꯜ ꯑꯁꯤꯗ ꯃꯌꯦꯛ ꯂꯥꯅ ꯏꯔꯤ. ꯑꯗꯨꯒ ꯄꯨꯟꯁꯤꯕ ꯑꯃꯗꯤ ꯕꯦꯝꯗꯤ ꯄꯣꯂꯣꯏꯈ꯭ꯔꯦ ꯍꯥꯏꯔꯤ. ꯃꯁꯤꯗꯒꯤ ꯑꯩꯅ ꯑꯥꯏꯑꯣ ꯑꯣꯏꯔꯒ ꯊꯤꯒꯠꯆꯔꯛꯄꯅꯤ. ꯆꯥꯎꯕ, ꯌꯨꯝꯗ ꯋꯥꯔꯤ ꯁꯥꯁꯤ. ꯆꯥꯎꯕ ꯍꯧꯒꯠꯇꯨꯅ ꯃꯌꯨꯝꯂꯣꯝꯗ ꯍꯥꯏꯊꯈꯤ. ꯊꯣꯏꯕꯤ ꯃꯥꯒꯤ ꯐꯝꯐꯝꯗ ꯐꯝꯂꯤ. ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯃꯅ ꯍꯥꯏꯔꯛꯏ.
Ngasi, Ma'am Thoibina, ngasi session asida lakpagi mayam harau tayamba oina chak glass amamamdi leijidana ma'am. Thoibi, leithoga loredana se payasida leire leiruro. Asumna chalaiba chatki. Thoibi wakhalda khali. Matam kuinadagi aina ningjarakpadudi thungdaba yaroi. Aina khankiba wakhaldi aroibani. Asumna Thoibi magi phamphamda phamduna leirari. Somdana Mairaba, Tilis Mathata Kakhatuna, Chakuri Amathaduna, Pamduna Leiri. Rosie, Makong Sikau Laktuna, Magikada Pamduna Leiri. Rosie, Diary Ama, Kangning Singlai.